ꯕꯤꯅꯥ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯤ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯐꯪꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯅꯥꯒꯤ ꯂꯥꯏꯕꯛꯇꯗꯤ ꯅꯣꯡꯗꯝ ꯃꯃꯥꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ ꯃꯃꯥ ꯃꯤꯡꯊꯣꯜ ꯐꯪꯉꯣ ꯍꯥꯏꯅ, ꯇꯥꯏꯕꯪ ꯃꯄꯨꯅꯁꯨ ꯊꯧꯖꯥꯟꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯣꯡꯃ ꯑꯊꯦꯡꯕ ꯑꯍꯤꯡ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯕꯤꯅꯥ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯌꯨꯝ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯝ ꯐꯪꯗꯨꯅ ꯊꯣꯛꯂꯨꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯕ ꯎꯕꯗ ꯕꯤꯅꯥ, ꯍꯥꯏ, ꯀꯅꯥꯅꯣ? ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯅꯨꯄꯤ ꯃꯆꯥ: ꯑꯩ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯆꯥꯛ ꯈꯤꯇ ꯄꯤꯖꯕꯤꯌꯨꯕ꯫ ꯕꯤꯅꯥ: ꯅꯪꯕꯨ ꯀꯥꯏꯗꯒꯤꯅꯣ? ꯀꯅꯥꯒ ꯂꯥꯛꯄꯅꯣ? ꯅꯨꯄꯤ ꯃꯆꯥ: ꯑꯩ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ, ꯏꯇꯣꯝꯇ ꯂꯥꯛꯏ꯫ ꯕꯤꯅꯥ: ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯅꯨꯄꯤ ꯃꯆꯥ: ꯑꯩꯒꯤ ꯃꯤꯡ ꯂꯤꯡꯖꯦꯜ ꯀꯧꯏ꯫ ꯕꯤꯅꯥ: ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ? ꯅꯨꯄꯤ ꯃꯆꯥ: ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯕꯤꯅꯥ: ꯂꯥꯛꯑꯣ ꯆꯪꯂꯁꯦ꯫ ꯕꯤꯅꯥꯅ ꯂꯤꯡꯖꯦꯜꯕꯨ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯛꯏ, ꯑꯗꯨꯒ ꯏꯕꯣꯝꯆꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ, ꯇꯝꯂꯝꯃꯤ꯫ ꯏꯕꯣꯝꯆꯥ, ꯅꯪꯒꯤ ꯋꯥꯖꯕꯗꯣ ꯎꯕꯗ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯑꯕꯅꯤ꯫ ꯊꯦꯡꯉꯤꯁꯦ, ꯄꯣꯊꯥꯔꯁꯤ꯫ ꯉꯁꯤꯗꯒꯤ ꯏꯃꯥ ꯕꯕꯥ ꯑꯩꯈꯣই ꯄꯨꯟꯅ ꯂꯩꯔꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯂꯤꯡꯖꯦꯜꯕꯨ ꯃꯆꯥ ꯁꯛꯅ ꯀꯣꯟꯈꯤ꯫ ꯅꯣꯡꯃꯒꯤ ꯑꯌꯨꯛꯅꯤ꯫ ꯕꯤꯅꯥ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯕꯤꯅꯥ: ꯂꯤꯡꯖꯦꯜ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯂꯤꯡꯖꯦꯜ: ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯕꯤꯅꯥ: ꯆꯥꯛ ꯆꯥꯔꯣ, ꯂꯥꯛꯑꯣ, ꯁ꯭ꯀꯨꯜ ꯊꯦꯡꯈ꯭ꯔꯅꯤ꯫ ꯂꯤꯡꯖꯦꯜ: ꯏꯃꯥ, ꯂꯥꯛꯑꯒꯦ꯫ ꯏꯕꯣꯝꯆꯥꯁꯨ ꯂꯧꯕꯨꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯕꯣꯝꯆꯥ: ꯂꯤꯡꯖꯦꯜ, ꯀꯩ ꯍꯥꯏꯒꯦ ꯕꯕꯥ? ꯏꯕꯣꯝꯆꯥ: ꯀꯩꯗꯧꯔꯤꯅꯣ? ꯂꯤꯡꯖꯦꯜ: ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤꯌꯦ, ꯑꯗꯣ ꯕꯕꯥ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯊꯤꯜꯂꯨꯀꯣ? ꯏꯕꯣꯝꯆꯥ: ꯍꯣꯏ, ꯂꯥꯛꯑꯣ꯫ ꯃꯄꯥꯅ ꯂꯤꯡꯖꯦꯜꯕꯨ ꯄꯣꯕꯤꯗꯨꯅ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯈ꯭ꯔꯦ, ꯂꯝꯕꯤ ꯆꯠꯅ꯫ ꯏꯕꯣꯝꯆꯥ: ꯏꯄꯥꯒꯤ ꯊꯋꯥꯏ, ꯑꯣꯖꯥꯅ ꯇꯥꯛꯄ ꯄꯔꯥꯁꯤꯡ ꯐꯖꯅ ꯇꯥꯒꯗꯕꯅꯤꯀꯣ, ꯃꯤꯒ ꯈꯠꯅꯕ ꯌꯥꯗꯦ꯫ ꯅꯪꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯤ ꯑꯣꯏꯔꯗꯤ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏꯁꯨ ꯆꯥꯎꯊꯣꯛꯇꯣꯏꯅꯤ꯫ ꯂꯤꯡꯖꯦꯜ: ꯍꯣꯏ ꯕꯕꯥ, ꯅꯣꯡꯃꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯦ꯫ ꯏꯕꯣꯝꯆꯥ: ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯁ꯭ꯀꯨꯜ ꯌꯧꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯤ, ꯂꯥꯏꯔꯤꯛꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯏ꯫ ꯃꯈꯣꯏ ꯀ꯭ꯂꯥꯁꯇꯨꯒꯤ ꯃꯥꯅ ꯇꯣꯞ ꯑꯣꯏꯗꯨꯅꯇ ꯂꯥꯛꯏ꯫ ꯂꯩꯀꯥꯏ ꯑꯃꯗ ꯑꯐꯕ ꯑꯃ ꯌꯥꯎꯔꯕꯗꯤ ꯃꯗꯨꯕꯨ ꯁꯧꯒꯠꯄꯤꯕ ꯍꯥꯏꯕꯁꯦ ꯍꯩꯅꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯌꯥꯎꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ: ꯍꯥꯏ, ꯏꯕꯣꯝꯆꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯩ ꯍꯥꯏꯅꯦ? ꯏꯕꯣꯝꯆꯥ: ꯈꯪꯗ꯭ꯔꯦꯗ, ꯃꯁꯥꯅ ꯍꯣꯠꯅꯖꯕꯒꯤꯅꯤ ꯇꯥꯗ꯫ ꯑꯍꯜ: ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯑꯗꯨꯕꯨꯗꯤ꯫ ꯑꯗꯨꯗ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯑꯣꯏꯔꯗꯤ ꯐꯩꯗꯅ, ꯑꯗꯨꯁꯨ ꯍꯦꯛ ꯅꯠꯇꯕꯅꯤꯅ꯫ ꯏꯕꯣꯝꯆꯥ: ꯇꯥꯗꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯀꯔꯤꯅꯣ? ꯑꯍꯜ: ꯍꯌꯦꯡ ꯃꯍꯩ ꯆꯥꯔꯝꯗꯥꯏꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥꯗꯨ ꯍꯦꯛ ꯂꯥꯛꯑꯣ, ꯂꯧꯔꯒꯦ ꯍꯦꯛ ꯍꯥꯏꯔꯛꯑꯣ꯫ ꯑꯗꯨꯗꯤ ꯀꯅꯥꯅ ꯅꯨꯡꯉꯥꯏꯅꯤ? ꯑꯗꯨꯒꯤ ꯋꯥꯅꯤꯗ꯫ ꯏꯕꯣꯝꯆꯥ: ꯑꯩꯒꯤ ꯏꯆꯥꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯇꯥꯗ, ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯔꯛꯀꯅꯨ꯫ ꯑꯍꯜ ꯑꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕꯁꯨ ꯅꯠꯇꯕꯁꯤꯗ ꯇꯧꯖ ꯁꯥꯔꯤꯁꯦ꯫ ꯏꯕꯣꯝꯆꯥꯅ ꯁꯥꯎꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯕꯤꯅꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯅꯥ: ꯀꯩꯗꯧꯔꯒꯦ? ꯊꯕꯛ ꯆꯠꯈ꯭ꯔꯒ ꯌꯥꯝ ꯁꯥꯎꯅ ꯍꯜꯂꯛꯏꯁꯤꯕꯣ? ꯏꯕꯣꯝꯆꯥ: ꯃꯊꯧ ꯂꯩꯇꯕ ꯃꯤ ꯈꯔ ꯂꯩꯔꯤꯌꯦ ꯂꯩꯀꯥꯏꯁꯤꯗ꯫ ꯕꯤꯅꯥ: ꯍꯣ, ꯑꯗꯨ ꯕꯕꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯕꯣꯝꯆꯥ: ꯑꯋꯥꯡꯒꯤ ꯇꯥꯗꯗꯣ ꯂꯝꯕꯤꯗ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯈꯔ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯏꯆꯥꯒꯤ ꯋꯥ ꯄꯨꯁꯜꯂꯛꯏꯅꯦ꯫ ꯕꯤꯅꯥ: ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏꯕ? ꯏꯕꯣꯝꯆꯥ: ꯑꯩꯈꯣꯏꯅ ꯄꯣꯛꯆꯕꯁꯨ ꯅꯠꯇꯕꯁꯤꯗ ꯁꯦꯜ ꯊꯥꯗꯩꯁꯤꯅꯤꯗꯅ꯫ ꯕꯤꯅꯥ: ꯃꯣꯏꯅ ꯑꯗꯨ ꯎꯕꯤꯌꯣ ꯍꯥꯏꯕ꯭ꯔꯣ? ꯑꯩꯒꯤ ꯏꯆꯥꯅꯤ, ꯏꯆꯥ ꯁꯦꯝꯖꯕꯅꯦ꯫ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯇꯥꯕꯤꯔꯛꯀꯅꯨꯀꯣ ꯃꯈꯣꯏ ꯕꯥꯕꯨ꯫ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯅꯕ ꯇꯧꯕꯤꯔꯣ꯫ ꯏꯕꯣꯝꯆꯥ: ꯍꯣꯏ꯫
ꯂꯩꯀꯥꯏꯅ ꯋꯥ ꯅꯤꯝꯐꯨꯡ ꯁꯨꯝ ꯉꯥꯡꯅꯔꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯏꯕꯣꯝꯆꯥꯅ ꯕꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯣꯝꯆꯥ, ꯃꯃꯥ, ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯀꯨꯏꯅ ꯂꯩꯊꯕ ꯆꯨꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯏꯆꯥꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯁꯤ." ꯕꯤꯅꯥ: "ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯃꯈꯣꯏ ꯕꯕꯥ?" ꯏꯕꯣꯝꯆꯥ: "ꯃꯃꯥ, ꯑꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯐꯤꯔꯦꯞ ꯑꯁꯦ ꯂꯧꯔꯕꯅꯤ." ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯂꯤꯡꯖꯦꯜꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯡꯖꯦꯜ: "ꯑꯗꯨꯗꯤ ꯕꯕꯥ, ꯑꯩꯈꯣꯏ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ?" ꯏꯕꯣꯝꯆꯥ ꯅꯣꯛꯑꯗꯨꯅ: "ꯏꯆꯥꯒꯤ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯂꯣꯏꯔꯤ, ꯑꯗꯨꯗ ꯂꯩꯔꯨꯔꯗꯕꯅꯤ꯫ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯗꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯗꯕꯅꯤ." ꯂꯤꯡꯖꯦꯜ: "ꯕꯕꯥ, ꯑꯩꯗꯤ ꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯕ." ꯏꯕꯣꯝꯆꯥ: "ꯑꯥꯗꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ." ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯃꯈꯣꯏ ꯌꯨꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯐꯝ ꯑꯃꯗ ꯌꯨꯝ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯡꯖꯦꯜꯁꯨ ꯑꯅꯧꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯡ ꯆꯟꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯨꯝ ꯁ꯭ꯀꯨꯜꯗꯨꯗꯁꯨ ꯇꯣꯞ ꯑꯣꯏꯔꯤ꯫ ꯃꯃꯥ ꯃꯄꯥꯅ ꯋꯥꯅ ꯍꯣꯠꯅꯖꯕ ꯂꯤꯡꯖꯦꯜ ꯉꯁꯤꯁꯨ ꯀ꯭ꯂꯥꯁ ꯇꯣꯞ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯥꯛꯏ꯫ ꯅꯣꯡꯃ ꯁ꯭ꯀꯨꯜꯗꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯂꯤꯡꯖꯦꯜꯗ ꯏꯕꯣꯝꯆꯥ ꯁ꯭ꯀꯨꯜꯗ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯈꯤ꯫ ꯂꯤꯡꯖꯦꯜ ꯁ꯭ꯀꯨꯜ ꯍꯜꯂꯛꯇꯨꯅ ꯃꯃꯥꯗ ꯃꯄꯥꯕꯨ ꯍꯪꯉꯤ꯫ ꯂꯤꯡꯖꯦꯜ: "ꯏꯃꯥ, ꯕꯕꯥ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯕꯣ?" ꯕꯤꯅꯥ: "ꯍꯜꯂꯛꯇ꯭ꯔꯤ, ꯀꯩꯗꯧꯔꯒꯦ?" ꯂꯤꯡꯖꯦꯜ: "ꯍꯣ." ꯕꯤꯅꯥ: "ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯂꯤꯡꯖꯦꯜ: "ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯕꯕꯥꯕꯨ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯂꯥꯛꯅꯕ ꯍꯥꯏꯔꯛꯏ." ꯕꯤꯅꯥ: "ꯀꯩꯒꯤꯅꯦ ꯍꯥꯏꯒꯦꯅꯦ?" ꯂꯤꯡꯖꯦꯜ: "ꯈꯪꯗꯤꯌꯦ ꯃꯃꯥ." ꯕꯤꯅꯥ: "ꯍꯣꯏꯁꯦ, ꯍꯣꯔꯦꯟ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ, ꯑꯗꯨꯒ ꯍꯌꯦꯡ ꯍꯦꯛ ꯆꯠꯃꯤꯟꯅꯔꯣ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯅ ꯕꯤꯅꯥ: "ꯍꯌꯦꯡ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯎ ꯍꯥꯏꯔꯛꯏ ꯍꯥꯏꯌꯦ." ꯏꯕꯣꯝꯆꯥ: "ꯊꯣꯏ, ꯀꯩꯒꯤꯅꯦ ꯍꯥꯏꯒꯦꯅꯦ?" ꯂꯤꯡꯖꯦꯜ: "ꯃꯔꯝꯗꯤ ꯍꯥꯏꯗꯦ ꯕꯕꯥ, ꯉꯁꯥꯏꯅꯦ ꯑꯩꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯒ ꯊꯣꯛꯂꯛꯄꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯀꯧꯔꯒ ꯍꯥꯏꯔꯛꯄꯅꯦ." ꯏꯕꯣꯝꯆꯥ: "ꯆꯠꯄ ꯇꯥꯔꯦꯗꯅ. ꯐꯔꯦ ꯐꯔꯦ, ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ." ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯏꯕꯣꯝꯆꯥ ꯃꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯔꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯏꯕꯣꯝꯆꯥ: "ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯥꯔ?" ꯄ꯭ꯔꯤꯟꯁꯤꯄꯥꯜ: "ꯌꯦꯁ, ꯀꯝ ꯏꯟ." "ꯐꯝꯕꯤꯌꯣ, ꯂꯤꯡꯖꯦꯜ ꯅꯪꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯖꯔꯨꯔꯣ." ꯂꯤꯡꯖꯦꯜ: "ꯌꯦꯁ ꯁꯥꯔ." "ꯕꯕꯥ, ꯑꯩ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯈꯤꯒꯦꯀꯣ." ꯏꯕꯣꯝꯆꯥ: "ꯍꯣꯏ ꯍꯣꯏ, ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄ ꯄꯔꯥꯁꯤꯡ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯒꯗꯕꯅꯤꯀꯣ." ꯂꯤꯡꯖꯦꯜꯅ ꯔꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯕꯣꯝꯆꯥ: "ꯁꯥꯔ, ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯩ ꯂꯩꯕꯤꯔꯒꯦ?" ꯄ꯭ꯔꯤꯟꯁꯤꯄꯥꯜ: "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ, ꯋꯥꯔꯤ ꯑꯃ ꯁꯨꯝ ꯁꯥꯟꯅꯅꯤꯡꯕꯒꯤꯅꯤ." ꯏꯕꯣꯝꯆꯥ: "ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯋꯥꯔꯤ ꯑꯣꯏꯒꯗꯣꯏꯅꯣ?" ꯄ꯭ꯔꯤꯟꯁꯤꯄꯥꯜ: "ꯂꯤꯡꯖꯦꯜꯁꯦ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯤ, ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯃꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯗꯨꯝ ꯇꯝꯍꯟꯁꯦ꯫ ꯃꯥꯒꯤ ꯑꯋꯥꯠꯄꯁꯨ ꯁ꯭ꯀꯨꯜꯒꯤ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯌꯦꯡꯁꯤꯟꯖꯒꯦ꯫ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯀꯨꯞꯅ ꯈꯟꯅꯖꯔꯕꯅꯤ." ꯏꯕꯣꯝꯆꯥ: "ꯑꯣꯖꯥꯁꯤꯡꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ." ꯄ꯭ꯔꯤꯟꯁꯤꯄꯥꯜ: "ꯂꯤꯡꯖꯦꯜꯅ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯕ ꯌꯥꯔꯤꯕ ꯐꯥꯎꯕꯗꯤ ꯇꯝꯍꯜꯂꯁꯤ." ꯏꯕꯣꯝꯆꯥ: "ꯐꯒꯅꯤ ꯑꯣꯖꯥ." ꯑꯁꯨꯝꯅ ꯏꯕꯣꯝꯆꯥ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯒ ꯕꯤꯅꯥꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯕꯤꯅꯥ: "ꯎꯅꯕꯤꯔꯛꯑꯕꯣ?" ꯏꯕꯣꯝꯆꯥ: "ꯎꯅꯔꯛꯏ." ꯕꯤꯅꯥ: "ꯀꯩꯒꯤ ꯑꯣꯏꯔꯝꯂꯒꯦ? ꯑꯩꯈꯣꯏꯅ ꯐꯤꯕꯝ ꯈꯔ ꯆꯥꯗꯕꯁꯤꯗ ꯇ꯭ꯌꯨꯁꯟ ꯐꯤ ꯆꯥꯡ ナꯏꯅ ꯊꯤꯗꯕꯒꯤꯔ ꯍꯥꯏꯕ." ꯏꯕꯣꯝꯆꯥ: "ꯃꯃꯥ." ꯕꯤꯅꯥ: "ꯑꯁ, ꯀꯩꯗꯧꯔꯒꯦ? ꯁꯠ ꯍꯥꯏꯔꯛꯑꯣ, ꯑꯩ ꯂꯥꯡꯇꯛꯅꯔꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯏꯆꯥꯁꯤꯐꯥꯎ ꯃꯅꯤꯡ ꯇꯝꯅ ꯃꯍꯩ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯦ." ꯏꯕꯣꯝꯆꯥ: "ꯑꯁ, ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯑꯣꯟꯅꯔꯦꯅꯦ ꯅꯪꯕꯣ." ꯕꯤꯅꯥ: "ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣꯗꯅ." ꯏꯕꯣꯝꯆꯥ: "ꯑꯩ ꯉꯁꯤꯗꯤ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯤ꯫ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯐꯕ ꯃꯆꯥ ꯄꯣꯛꯂꯕꯗꯤ ꯃꯍꯩ ꯆꯥꯏ ꯍꯥꯏꯕꯗꯣ." ꯕꯤꯅꯥ: "ꯃꯈꯣꯏ ꯕꯕꯥꯒꯤꯁꯦ ꯇꯁꯦꯡꯅ ꯑꯩꯕꯨ ꯈꯪꯍꯜꯂꯔꯣꯏ ꯍꯥꯏꯔꯤꯔꯣ?" ꯏꯕꯣꯝꯆꯥ: "ꯑꯇꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯏꯆꯥꯕꯨ ꯃꯈꯣꯏꯅ ꯁ꯭ꯀꯨꯜꯗꯨꯗ ꯇꯣꯞ ꯑꯗꯨꯝ ꯇꯥꯕꯒꯤ ꯌꯥꯝ ꯊꯥꯒꯠꯍꯧꯏ꯫ ꯁ꯭ꯀꯨꯜꯗꯨꯗ ꯃꯥꯅ ꯇꯝꯕ ꯌꯥꯔꯤꯕ ꯃꯇꯝ ꯐꯥꯎꯕꯗꯤ ꯇꯝꯍꯟꯁꯦ ꯍꯥꯏꯔꯛꯏ꯫ ꯁ꯭ꯀꯨꯜꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯖꯒꯦ ꯍꯥꯏꯔꯛꯏꯅꯦ." ꯕꯤꯅꯥ: "ꯑꯁ, ꯑꯁꯦꯡꯕꯒꯤꯔꯣ ꯃꯈꯣꯏ ꯕꯕꯣ? ꯑꯁ, ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ." ꯂꯤꯡꯖꯦꯜ: ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯦꯛꯖꯥꯝꯗꯁꯨ
ꯃꯥꯛ ꯋꯥꯡꯅ ꯃꯥꯏ ꯄꯥꯛꯂꯛꯇꯨꯅ ꯉꯁꯤꯗꯤ ꯃꯦꯗꯤꯀꯦꯜ ꯇꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯑꯌꯦꯠꯄ ꯄꯤꯕꯤꯗ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯊꯦꯡꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯤꯡꯖꯦꯜ ꯂꯥꯏꯔꯤꯛ ꯄꯥꯅ ꯄꯥꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯞꯂꯛꯏ꯫ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯪꯕꯤꯔꯤꯕꯤ ꯕꯤꯅꯥꯅ ꯕꯤꯅꯥ, ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯀꯞꯂꯗꯤ? ꯅꯪ ꯏꯃꯥ ꯍꯣꯏꯅ ꯍꯣꯠꯅꯔꯤꯁꯦ ꯅꯅꯤꯡ ꯊꯨꯡꯗꯕꯅ ꯍꯦꯜꯂꯛꯑꯕꯣ? ꯂꯤꯡꯖꯦꯜ, ꯏꯃꯥ ꯑꯩ ꯅꯤꯡ ꯊꯨꯡꯗꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯏꯃꯥ ꯍꯣꯏꯅ ꯑꯩꯒꯤ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯅꯆꯥꯅ ꯂꯃꯟ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯏꯃꯥ꯫ ꯕꯤꯅꯥ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯃꯇꯝꯁꯤꯁꯨ ꯊꯦꯡꯂꯦ, ꯄꯣꯊꯥꯔꯁꯤ, ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯅꯕ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯤꯡꯖꯦꯜ ꯉꯟꯇꯥ ꯍꯧꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯕꯣꯝꯆꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯄꯥ ꯆꯥꯅꯔꯗꯨꯅ, ꯏꯕꯣꯝꯆꯥ, ꯊꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯗꯤ ꯅꯃꯥꯅ ꯇꯧꯔꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯂꯤꯡꯖꯦꯜ, ꯕꯕꯥ ꯀꯩꯁꯨ ꯋꯥꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯅ꯫ ꯏꯕꯣꯝꯆꯥ, ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯡꯃ ꯆꯠꯈꯤ, ꯅꯤꯅꯤ ꯍꯧꯈꯤ, ꯑꯁꯨꯝ ꯇꯧꯗꯅ ꯂꯤꯡꯖꯦꯜ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕ ꯐꯪꯖꯔꯦ꯫ ꯉꯁꯤꯗꯤ ꯕꯤꯅꯥ ꯑꯃꯗꯤ ꯏꯕꯣꯝꯆꯥ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫